ngasi phongkhiba tongan tongan manipuri siphongsingdigi maroibi ipausing myamna thamjigi ahanbada police official lising taraga taret deploy tawkhre Durga Puja kumaiga mari lainana Kolkata da ngak sienbagi tharang utkre maming lairaba pandal singda miyoi kya punduna langbau khre haina police ta phungdokre home guard lising tara yauna police personal lising taraga taret lom city gi mafam kya amasum picket samri romda posting thamkhre PCR Ben yang kai gani panam sung quick response teams ni puga mathus deploy to khari Kolkata Police Commissioner Binit Goyal na phungdu kibida deployments adu Vijaya Dasmi amadi murti thada bafaw deploy to duna thamki gani madu city gi Red Road yaw na satkadaba Carnival Devi Thoramsu yawri hari Durga Puja kumai gi mari ni shuba Saturthi numita hauraga police officials sing adu deploy to wa khibani Force aduna festival loiraba phaw leptana ngaksin bagi thabak sathagani haina pawmising na phungdokhi mi ka hena tilaklabadi ahenba resourcing thamduna akaknabi area amada phajinna ba tharang leidi phibam yenglaga nong surabasu natragana mi ka hena tilabasu police officials sing na mathau pangdokani mala sida India Meteorological Department IMD na October anigi Maha Saptami numit phaw nong suguni hena phungdorakli Durga Puja manungda West Bengal nong tabasi mausadi hauna thoktuna lakmani haidenasu paushin makatana phongdorakli makha satarak poina to papamna sexual assault satakhiba Ranjit sahi tara jail thamnaba khangkhre haukiba sai English singani taraga terete Imphal West district ki mapam amadigi sahi Nipalom na ngai dibi nupi masa mabu sexual assault satakhiba thawdoka mari lainana Saidap Talaiva Fast Track Special Court Proxo number 1 Salam Imosagi Kona District Asigi Sangaithil Karong Mamang Lekai Digi Yumnam Ranjit Sai Kuntra Apokpo Wai Lilabu Maralgi Matu ina Sai Taraka Sumsangda Laina Bangasi Kona Nautokre Thaudo duga mari laina Imphal West ki Women Police Station lokolakpa FIR amadigi Ranjit asi police surrender tawki police na satharakpa investigation duga mari laina accused asibu special judge Proxo Imphal West na English singani taraga threat ki August taraga threata judicial custody remand piki remand duga mari laina accused asi thama kasum sangna leiramlaba matung ko na bail pibadigi bail out leirakhibani case asiga mari laina saidap talaiba Fast Track Special Court Proxo number 1 da special trial sataraki trial adudigi accused asibu Proxo eki under section 6 ki makhada mara laide haiduna thasgi kungani panda court na lakthoki mara lairba mi aisigi sentence ngasi sathakigani hearing aduga mari laidana accused asigi council na thamlakpa madi special PP na lankhalakpa submission sing court na taraba matung order adungasi haidokibani order aduna hairibadi mara lairba mi aisi sahi tara phadokta thamnaba khanki accused asina kaisum sangda phadok oina leigidaba matam si sahi mapanga tha tara mathuini accused asina satakhiba mara leba thaba adugidama lupa lising taragi fine court thigadabani kariguma fine gi senpam asi accused asina thidragadi mamang na pikhiba phadok ki matamdagi makatana numit kuntra ni gi phadok amagasu sangdokna bakhangali loinana thaudo adugidamak victim oiriba ashki imung manungda victim compensation scheme gi makhara state government na lupa lak amagi compensation pinaba court na khangan khren su pausina makhatana phongdorakli makasa tarakpoina to papaumna thauram ama Vladimir Putin na preside tawduna Ukraine gi territory mari Russia da ngasi tinslagani Russia da Ukraine gi territory mari tinsinna ba hayeng irai numita Kremlin da president Vladimir Putin na sahi tawgi thoramama preside tawduna pangtholagani haina ma ki wangang reduna phongdokre anoba territory singadu Russian Federation na hapsin bigi matang na hayeng irai numita Moscow times 1500 1200 GMT da agreement sing sahi tawnaba thauram ama pangtholagani haina Kremlin wangang loi Dmitry Peskov na haiki referendum sing pangthokiba amasum Russia gi nakan na yauna ba haijarakhiba territory mari edu loina maka agreement sing sahi tawnagani haina Peskov na haiki reason sing adu Russia da hapsinabagi Putin gi wore baduna Ukraine gi apun ma territory gi sara taraga mangarom oiriba nongpok thangba masum kha thangba Ukraine na pak sauraba mafam sing adu Moscow na annex tawragani Kremlin da sahi tawnabagi thoram sing adu gi matungda President Putin na Asauba warula mapikini amasum Ukraine region sing adugi Moscow na hapa administrator sing aduga unagani haina Kremlin haki sayisigi February da President Vladimir Putin na Ukraine da thajin khiba Russian army na Ukraine gi Luhansk Donetsk Kherson amasum Zaporizhia region sing adu pai khibani
हाइरिब रीजन सिंग अदुगी मॉस्को ना ngaklau piba lusing ma mari edu loina makna makhoi moscow da leire amasum president putin mi phama pangthokna ba asa tawri hari region sing adu referendum sing pangthoktuna russian federation da hapsinabagi khongthang asi ukraine dagi crimea peninsula bu moscow na annex tawkhiba adu ki sahi nipan gi matungda lakholakibani khongthang adu G7 na kaidongai da recognize tawroi habagi loina nungsup leibak sing russia da Election sing adu sathadana warning toki paukhum amo oina kifna ahenba military gi tengbangi haijaki haidena pausna phungdorakli atopa pawmana angang ahumna nupa ama thangna thindun hatkre west delhi gi sutalpuri area da masai sei kunthra rom surabu nupa ama jovenal ahumna thangna thindun hatkre haina police ki report amana phungdorakli police ki report matungina thawdo singrang numidang pung nipan makhai tarak pada thokibani sanjoy gandhi hospital victim simaki masanupina admit tawkre haina paw fonglaba matung police tima mafam dur sangsinki police na hospital yaukiba matamna nupa adu wakhal mangduna leiram khibaga loinana maki masada thangna thinbigi tapam kya leiramki asopa sing aduna maram oiraga nupa adu laikhidabani laikhidraba nupa adu gi maming ajay kawi ma sutalpuri da liba labor colony dagi ni hairi Laikidraba miyashne equis ni hairiba angang hum sidagi yamna toina Namphuda paisa loba madi phubagi thabak tawi angang singdagi loba paisa aduna yu leiraga thaklaba matung angang singadura kian khanganbagi thabak toina satakhi hairi hanasu pausna makhatana su phongdorakli makha satarak poina atopa pawmana ankita mi sigi matangna yengsinanaba committee semkhre Uttarakhand ki hotel amada receptionist oina leibi masai gi sei taraga mapalom surabi ankita bandari misi gi matang yengsin binana badama Uttarakhand State Commission for Women's na akhanaba committee ma semkhre hari State Commission for Women's ki president Kusum Kandawal na hiram masi gamari lainana phongdokhibada ankita bandari misi gi matang hauju oiriba phiba masi yamna section ngai hoi yamna sensitive oiba thawdu oibana maram oiraga misi gi matana sathariba thijinbi ki thaba duda hakthengna yengsinna bagi dama akhanaba committee asi semkhibani committee asi da yauribi singdi pauri gi district program officer SDM Yamkeshor hamasum Lakshman Jula police station gi sub inspector amani mi ahumna sawa committee asi na hauji sathariba thijin humjin bagi thabak singi report commission asi da hakthengna pikhalakani hairi panba yabadi Rishikesh ki manak nakna leiba hotel amada receptionist oina leibi ankita bandari bu hotel adugi mapu amadi atopa mi anina hat khibani haina maral siri ankita misi ki thawto ko mari leinana senaramba yai haina singnariwa hotel mapu pulkit area yauna hotel adugi atopa staff ani su police na phajingre amaramda RSS ki office bearer amana Ankita bandari misi gi matang na karem na wahi wata sing season aduna phongdorakiba wapam amagi matang tuan section kya dagi yaning da phongdok narakli amadi maram zada wapam sing phongdorakiba RSS lusing adu gi matak police na case ma register tawkrari atopa pawmana leiba sigi khwai digi sangma samudra khongba leiriba Gujarat pu han leirama lengak singna chakhotna ba honaramde Narendra Modi Indiana ningkha tama phanglakraba matung Gujarat leramba lengak singna leiba asigi khwaidigi sangba samudra khongba leiribi state sibu chawkhotna bo honaram khidi haina leiba asigi prime minister Narendra Modi na phongdokhiba loinana state asida BJP lengak lakraba matung hiram asida henma miyeng sangduna thabak tawa horakhibani hairi Gujarat ki manung sanba Babanagar city gi Tawahar Maidan pangthokpa public rally amada wangang laduna mahna wapam asi phongdokhiba loinana makhatana hai Gujarat BJP gi lenga klakraba matung asauba project kaya mai pakna packet krea amadi state asigi samudra khongpal singna maruiba project kaya publicity da ka hena sading tawhondana packet pangamkre leba asi ningkha tama phangkraba matung sahi decade kya state asigi samudra khongpal singna packet pya ba thabak thoram amata paikhalamdabana maram oiraga samudra khongpal manak nakna hingliba miyoi sing yaun state asida leidiba mipum kudimangna leba asigi khwaidigi sangba samudra khongpal leina Kanaba amata lobungamdana amadi phangdana lakhibani masina maram oirag state asida naha sing thabak phangdabigi sang wangkhalaktuna atop state singda satuna thabak tawba haunakhibani amadi kharana tangai phadana hingnabagi lanphamna state asi thadoktuna atop state ta satuna lainakhre adubu hairiba sing asi BJP gi lenga lakpadagi mapung fana control tawba ngamle masi state asida leiriba BJP gi lenga asina miyamgi khanbadagi ni hairi Magna makhatana phongdorakhibada state asida leiriba khwaidigi sangba samudra khongpal gi saruk singda hithangphom kya semba sakatre ngasidi samudra khongpal asida LNG terminal ahum amasum petrol chemical hub amasu leiri hairi atopa paw madanamo zeninda
Israeli army na red chathabada Palestinians mari sikre nifuga marina asu apan nangkre hari agency ti phangba to pamaroi ba paukrana West Bank da leiba Jenin refugee camp ta Israeli military na yum sikisa kinumita satakhiba red amada Palestinians mari nongmena kaptuna hatkre haina Palestinians Ministry of Health na phongdokre Facebook ta thagat pi statement amada Palestinians Ministry of Health na wap madu confirm taroduna ki maduri Israeli army na kaptuna hatkraba Palestinians sing adudi masagi sai kungatre suraba Abad al-Rahman hajen sai kuntra suraba Muhammad al-Wane sai kungataruki lenga oiba Muhammad Nami Alaune amasu Muhammad Abu Nasakawi Ministry sigi matung ni Israeli army na hatkraba Abad al-Rahman hajen haidibna hawi dibami shikumza English singani kungani thoigi April da Tel Aviv ta attack ama pangthokiba Rat hajen gi manaw no pani Israeli military operation aduna maramoiduna phiwam thina sokpasing yauna atai miyoi nifuga mari asu apanangki Israeli military gi maikaidigi masigi lanmi singna handakta nongoi kaptun attack ya satakibada sienaba suspect ani kaptun hatkri haina lauthuraki Twitter account ki kuthangda armina zenina masigi forcing na makata na operation chathari haibis confirm tawki yum sagesage ayukta Israeli forcing na zenin the parks in red sathabauki madu numit khudingi oina paring na satharik li red sing the kwai digi nobani Palestinians Information Center PIC na zenin camp da thokiba nakal anigi class sing amadi hazen family gi yumda misalama kapsilakibegi video clip sing phongki Media reports singi matungina pokhai bigi makol kya taraba matungda langoi salaba yum adudigi maikuma pai karaki haina uhawbasina phongdong naki city adura thomjin kiba matungna nakalani gi marakta nomai kapna rakhibani red aduda occupation lanmi singa masu Palestinians resistance fighters singi marakta kana nomai kapna rakhi madura Palestinians mari shibaga loinana atai nifuga mari aso apanang kibani zenin gi misi singa dugi matangda West Bank ta tariba Palestinians singna awaba phongdokre haina spaws na palakli makasa tarak poina atopa pawna malemda sangsat numinini khudingi environments activists amamam violation na siali report Haukibasai tararonggi matamna malemna sangsat numit khudingi environmental activists amamam violence maramoidun siali haibasi sagol sunumita anobu report amada pankre A decade of defines 10 years of reporting lands and environmental activisms worldwide kauba London the based of global witness na phongbo report aduna climate amasum biodiversity crisis henjilakpaga loinana land amasum environmental defensing bu kudong thiba kaya dagi kannanaba yariba makai thuna lokhatpam thokpa khongthang sing lokhatnaba phari haina section wa phongdoki hauki bisai taragi matamda numinini khudingi Land amasum environmental defender ama hatki natragana sian ki haibasi research no lit research adugi matungina land amasum environmental khwaidigi hiena siba lebak singi manungda Brazil Colombia Philippines amasum Mexico yauri gumza English singani taragani thudigi global witness na land amasum environmental defenders sing hatpagi data khomduna lakhi sai khragi matamaduda mi painingai oiraba sakta mama uba phangli Climate crisis kanchilakpa loinana lam amasum planet asibu ngak sinana bu hotnaribisingi mayokta leptana violence sathi habigi evidence kya laki hawkibisai tara khara henbigi matamna punamiyoi lising ama sate ka kuntra gomdui hatkibu loinana numinini khudingi miyoi amasi habisi research adu khamangki defender singda aki boholiba lebak singda land amasum territory control tawa amasum sitinabigi wafam asina khwaidigi hena maru oi habisi report adu da mayek singna panki Mihat hengalakpa violence amasun nam thabigi thawong sing kan khalakpana singba punama territorial conflict sing amadi lamdagi natural resourcing lauthoklaga sil thungi thabak thoram sing sakot hanana bo hona baga mari lainaki violence na maram oiduna land amasum environmental activism sibagi data adu problem asigi asengbi scale adu utti haibisisu evidence khrana oli leba khradi defender singna mayuknari ba phibam sapsana khanbada awabagi masangni Free press ta athingba thamba amadi independence monitoring gi thawang wat pana maram oiduna lebak yada sigumba activity singna mayoknari ba awaba sing mayek singna khangan bangamde hairi lamgi yetna ba sing amadi environment na amang ata thuon ba sisu conflict na maram oiduna malemgi mafam kharadadi monitor tawuda awaboidi asigumba activity singbu hat pada sinari ba miyoi sing ayamba matamda government singna crime sing adubu ningthina investigate tawda badagi logi matung ina serak pide haibisisu research adu khangmamki
corporate amasum state interesting da kusamnaduna authority kyana miat sing adugi matangna sathariba investigation sing da yet apan pi haina research aduna makha tari hen su paus na palakli atopa pawmadana hurricanes yan sichilaklingai marakta Florida ga nakna vessel ama lupkhibadigi migrant kungohumdoi thiba khangkhidre hurricanes yan US ki Florida state ta category marigi hurricanes ama oina fujilalingai marakti state asigi samudra khongpan ga nakna isingda vessel ama lupkhibadigi US Coast Guard na migrant kungohumdoi thibagi thabak sathari haina official amana phongdokre border patrol gi Miami sector gi chief patrols agents Walter Slosser na yum sakhi numita Twitter post amada haiki madudi Monroe County gi manungsan mi stock Highland migrant thungkhibagi pau phangkhibadagi agent singna response tokhi Slosser na makhata na haiki madudi nongsingi phibam phatabana maramoiduna vessel ama lupkhibadagi maduda tongliba Cubans migrant mari singda iroiduna samudra khongban yauna bonaki hi adumakta tongba singni haiba atai mioi kungo humdoi thiba amasum kannanaba hotnabigi operation chathari khoaidigi yangbada pungda kilometer saniga yankhai khongjel oina nungsising sieliba category marigi hurricanes ama oiriba yan yumsakisaki nungtilda Florida gi nungsu thangwa samudra mapanda fujinki National Hurricane Center NIC gi matungina hurricane aduna maramoiduna Florida da Peninsula da akanba sapuga loinana nong puba leptana sesinbaga loinana lamdamadugi mafam kya da khanghauduna ising isauk sing thogale Sagol sunumita Florida gi nongpok thangba samudra mapanda sangsin kiba matamda yana si hurricane gi strength ka naknaba nonglei nungsit oirakpa yai loinana masina irai namiki athengba awang nongpok thangba Florida Georgia amasum South Carolina gi samudra khongpan sing naksinba matamda su hurricane amagi pangalna manaba yai hari yumsakisagi numit phawbada nonglei nungsit aduna maramoiduna Florida da customer millions ani hena power supply tatpi khudongsa da meunari yumsakisagi ayukta wangang khiba Florida gi governor de Santitas na haiki maduri yana si state asida sathiba saitheng pigada record oiragadaba nonglei nungsit amoibi yai hot water vehicle mapaikia linemen lising nifugani thoi National Guards ki member lising tare amasum aircraft samago hundraga mapan helicon adugi saithengi response oina mobilize tawre hena makna Twitter phongdoki hurricanes aduga mari lainana US President Joe Biden na White House tagi haiki madudi federal government na sathirba nonglei nungsit aduga mari lainana mikup nahum singna laidi state asida nonglei nungsit asi aduki matik sathiba yai masigi matakta ekoina matik chana sem saduna leide miyamna emergency official singi warning sing amasum direction sing ingadabani aikoina mafam hongna bahairakbada aikoina honggadabani hainasu procedure na phongdoki Lusilak po ina to papang tanga mem da hapsaramge yunamasum Kamala Harris na North Korea gi khulai program singi matang na nungnang ba phongdok na kre South Korea gi President Yoon Suk Yeol amasum leba sida khongsat ama lakib US gi Vice President Kamala Harris na sagol sunumita North Korea gi nuclear amasum missile program singi matang na nungnang ba phongdok kre Yoon amasum Harris na presidential office the minute marfugama su na unaki amasum bilaterals mari session hanabigi lanmi sing masu marueba regionals amadi international issues sing yauna makal makakya gi issues sing khanari haina Yonhap news agency na presidential spokesperson Lee Jae-yong gi worol paladun hairi press briefing amadam hangna haki maduri North Korea na handakta ballistic missile kya launch tokiba amadi masigi nuclear force policy bu legalize tokibagi matangna president Yoon amasum vice president Harris na kana nungnang bu phungdoki Unabaduda Harris na South Korea gi ngaksiel gi waphamda US na asetpa commitment piri haina nahongna na phungdoki nakal anina alliance asigi humdra subu kumon ga mari leinana Yoon na mathang sahida US da khongsat ama pangthokpagi plan su yanaki haukiba sayolda New York da Yoon amasum US president Joe Biden unakhibaga mari leinaba wafam singi matang na palladuna Harrison haiki madudi asigum wafam sing Washington na luna lawde spokesperson asina unabadu mari lenaba karamba watho oigadaba phibam no haibaduri mayek singna pankide toigom sung madu yunna phongdokiba wafum khara microphone khuthangda tana khibagi matangda South Korea da sarangna ba thokibaga mari leina khi haidi US Congress amasum Biden ga mari leinaba yungi wahi wata singa do ahanbada report khara da phongna khibada South Korea da circle kya da sarangna ba thokibani Harris ki South Korea ki khongsat asima na kumza English ngani kunga mathogi January da office pai ba hokibadigi leba asida satpa ahanwani
US की वाइस प्रेसिडेंट अमना ममांग इकोन कोन साउथ कोरिया दा खोंगसत अमा सतखिबगी कुमजा इंग्लिश सिंगनी तरागनी पानगी फेब्रुआरी दनी मातमदुदा माइट पेंशना लुसिंगबा डेलीगेशन अमा Pyeongchang Winter Olympic Games ka mari leina sakhibani haiden su paus na makatana phongdorakli hawsku na di myam paus matang solution jara game su myam puna anab update ngamina si